निफू मरी सीरे साम हेन सोखरे जम्मू काश्मीर की कातिसोर डिस्ट्रिक्ट की मनुंग चनबा ससोती विलेज थोकिबा खुदक इसाउ थोलकपदगी मियोय निफूग मरी सीरे मियोय साम हेन आसो अपनंखरे NDRF SDRF अमसुम इंडियन आर्मी याउन सेंट्रल फोर्स सिंग मी कनबगी थबक सतखी कातिसोर हांगबा पुलिस कंट्रोल रूम दगी फंगबो ऑफिशियल ओइबा पाउन हाय हाउस फाउड असिबाक संग निफूग मरी फंग ngamle थौदोदुर सिहिबा मिगी मसिंग हेंगलकपा यारि हायरि सासोती विलेज असी माचाल माता यात्रा की खोंसान हौगदब मफम ओइरिबने कितिसोर की हिमालयन चिंगसांग परिंग लेरिबा माता संदी लेफम फाव सटकदबना गाड़ी चंग याबा अरोइब खुन ओइरिबने खंगौदुना थुलखिबि इसाउदुना मरम ओइरगा सही की माचाल माता यात्रा हेथोखरे केतिसोर की डिप्यूटी कमिश्नर पंजा शर्मा हाय केतिसोर की ससोती थोखिबि इसाउदुरा असो अपन नंख्रबसिंग अमसुम थीब खंगदुना लेरिबसिंग थीबा अमसुम मी कनबगी थबक सथरी लाइबक थीब थाउदोद नुवाइतब फोंदोकलदुना प्राइम मिनिस्टर नरेंद्र मोदी ना हाय गवर्नमेंट अंगम थाक्ता पांगबियाबा मतेंग पांगनी मांग एक्स थगलक पोस्ट अमर जम्मू अमसुम काश्मीर की केतिसोर थोखिबा कारबार्स थाउदो अमसुम मदुना खंगौदुना थोलखिबि इसाउदुना सोलबसिंगिदमक ईश्वर थाउनिजरी अमसुम पुकनिंग अमसुम वखल पुनमा थाउदोदुना सोलबसिंगिदमक लेप्रि फिबम मसि कुपनि यिंगसिले अमसुम रेस्क्यू अमसुम रिलीफ की थबकसिंग चथरी मथौ ताब तेंगबांग पुनमक पीगनी हाइना मागना मखा ताखि यूनियन होम मिनिस्टर अमित शाह एक्स थगलक पोस्ट हाय मागना यूटी अदुगी लेफ्टिनेंट गवर्नर अमसुम चीफ मिनिस्टर के वरी साना अमसुम नेशनल डिजास्टर रेस्पॉन्स फोर्स की टीम सिंग थाउदो फफम द संसिंख्रे गवर्नमेंट पांगबेब मतेंग पांगन हैन फोंदोखी चीफ मिनिस्टर ओमर अब्दुल्ला हाय माग डिस्ट्रिक्ट एडमिनिस्ट्रेशन पाउ फाउनरी अमसु मिया मतेंग पांगगी थबक सिंग चथरी लेबक थीरबा थाउदो अदुर मिसी मिना नंखिबा दुगिदम नुवाइतब फोंदोखी लोइना तेंगबांग पीबा अमसु मी कनबगी थबक सिंग चथरी हैना मागना फोंदोखी चीफ मिनिस्टर ने इंडिया की निंगतम नुमि का मरी लेना पांगथोकनाबा थौरांग तोरंबा कल्चर ग मरी लेनबा थौरांग पुनमक तोखरी लोइना नोंथिल द पांगथोकदबा एट होम टी पार्टी तोकलगन है राथोखरे जम्मू काश्मीर की लेफ्टिनेंट गवर्नर मनोज सिन्हा पुलिस आर्मी अमसुम डिजास्टर रेस्पॉन्स एजेंसी सिंग रेस्क्यू ऑपरेशन हेना कंसिनना बखनखी लाइबक थीरबा अदुदा लेखिदरब सिंगिदम अवाब फोंदोकली अमसुम असोपसिंग अदु अथुब मतमदा फगलक ओइरसनाइखी सिविल पुलिस आर्मी NDRF अमसुम SDRF ऑफिशियल सिंगदा रेस्क्यू अमसुम रिलीफ ऑपरेशन हेना कंसिनना बखनखरे लोइना पांगबयाब मतिंग पुनमक पांगन हेना मागना फोंदोखी हेरी Ngarangda Lakpa kuki the Indigenous Leibro ngarang nahanta British na lairingi matam na yanaba magi makhada sanglakiba kuki singda Indigenous haiba ohai Leibro Yaroibida Ngarangda haina NSCN JPRN gi collective leadership member ino tribe sawang na phungkri haribo phamasi ngasi all naga student association Manipur ansam amadi sandel da leiba naga CSO singapunuk samnaduna sandel da leiba District Sports Complex the Pangthokiba, Humdragama Pansuba Naga Independence Day Thoram the Pungdokibene, Thoramadu NSN GPRN gi collective leadership ki advisor Puni Mount Nagagi Pirasaki, Tuan Tuan Mass Pass contingent sing Sarugyadana Mass Pass Akiamadi, Natku Ebazagu Isikasu Pangtoki, Thoramadu NSN GPRN gi collective leadership ki member Ino Tribe Sawang High, Cookie Singer Singaran Hunter British playing Matamda, Yanabama Makata. Sangalakibani, Sanglak Kuidriba cookies in house indigenous heavy yauna, the one to one wapum kept from the Bashima, or we yard the bus way with Hokloid of Wapamni. British Samadi Baramani Marak the English Sangamasani Pan Kungataruki, February Kunga Marida, Taukiba Treaty of Yanda Bota Krabamatunda, Sanglakipani have Wapam Tamladuna, Makoina Sanglakwa do the sons of Pampiduna Nagagi Mapam Singland Kibani, Makoina Lady Mapam Sing Naga singing Actani. Kangtapta Lakpa kuki singna Indigenous ki wapum putholakpa sida oithokloi mari suklei lena dehaki magna hai naga singi hana laiba lambi singna kuki singna lambi pakthokpa lambi semjin begi thabak tawda awaba domak pi adubo mapu oiriba naga gi ayaba suyaudana tawning ba tawbudi yaroi oiriba pibam singa sigi matangna kariguma India lengana maike ama gi misang sangduna thabak torako thoklabadi madura naga singna kaidonong yengduna lairoi naga singi phangpham thokpa singa du Saktam Mangdanava, Sidriba Pau Tinagani have a wapam mountain Fondoki. Nagasing going a lady distillery Yamna Kanba history Niamati, Karagomama and Tuwabang am read of have a wapam Tamladuna. Nagasing a lady by history Shimasakangba or in Indiaga
framework ki agreement tawbani amadi agreement asimak nagasing da taliba demand sing amadi history sing maram chai khanbadagi haiba wafam sumana phongdoki nagasing gi oina India ga puna laiminabada akaiba laiti haiba wafam thamladuna puna laiminaba hairibasida nagasing gi India gi manungda leiba haibadi nati India lengak su makhoi gi oiba tongan ba wakhalon amagi makhata tongan tongan ma thabak thorom sing pangthokli haiba khangdaba nati haiba wafam su mangna phongdoki Naga taba lam punsin bagi wafam mantik na bayaroi muiba nagasing gi national flag amasum national constitution loina na nagasing na namna kunaba mafam sing punsin bagi wafam mantik na bayaroi hena National Socialist Council of Nagaland's IM gi general secretary thungalin muiba na phongtokre NSCN IM na makoi gi tokhaiba phiral tokhaiba national constitution amasum nagasing na kunaba mafam sing punsin bagi demand adu amuk hena na hongna ningsingki Nagaland gi Hebron na pangthokpa NSCN IM gi headquarter da pangthokpa humdraga mapan subu Naga Independence Day gi thoromda wa ngang na duna muiban hai Nagasing gi national flag tokhaiba constitution amasum nagasing namna kundaba mafam sing punsin bagi wafam asi yamna nakhai seng amasum masi mantik na bayaroi mangna hai nagasing gi ningtamba amasum mamayam na butang na bapuari sigidamang aikoi na ngasi oirabasu hayeng oirabasu lepkadaba naiki Nagasing na India amasum Myanmar gi kariguma amata nidi amasum aikoi gi phangpham thokpa hak adu tan mane amasum laukthokpani maram as nagasing gi oiba tokhaiba national flag constitution nagata mafam sing punsin bagi wapam asi mantikna ba yaroi doribani maram as na India amasum Myanmar na nagasing gi puari bu ikai khumnaga da banaki mangna hai NSCN IM gi tokhaiba phira tokhaiba constitution gi demand asina haujik sathari bu wari asida apan bo oduna lagi magna hai Indo-Naga political talk asi round chatruk henkri India amasum Myanmar nagasing gi military gi muknaba lairi basigi maru oiba maramdi Nagalim nationalism asi tokhai tan bagi ihau oina nagasing asi bu India amasum Myanmar leba manungi national security de singne amasum law amasum order thugai haina maral sidi kumja English ngani gi July 13 da khuyek pinakhiba Amsterdam Joint Communic adugi sahit kungo homdoi surakpa du palladuna masum framework agreement khuyek pina khiba sahit tarama pung pharakpa du ningsingladuna muiban hai yana si role singa sina naga singa si mutlaba phurup nati amasum puari ka loina ningtambi gi right lejaba miyosini mangla hai aikoi si India amasum Myanmar na nam tharaba amasum nehat piraba kanglup amori Nagalim na India dagi nong mahana ningtamba phangkhibani masi puari gi asingom sa aduni masina yumpham oiraga aikoina puari amasum political right ki damuk thingna duna lakhi NSCN IM amasum India government gi marakta kumja English nga magasama panga maudraga tare ki July kunga manga 6 fair tawna khibani loinana political gi thak to bari sanana ba lambi yat khibani nakala maromda Longbi bu Naga Army ki General Ningkhan Anthony Shemren hai Naga sing khaibung ta na duna leiwi yaroi phurup amasum kas ki khena ba thamdana Naga sing punchin ba tangai phadi NSCN IM ki headquarter oiribe Hebron na pangthokpa Naga journalist union gi thaumi singa unabada mahna hai Naga sing asi kanagum laiba amagi thaujal gi makhar hingmanati adumoina ma makhoi thausil thorang tawdu maduda hingduna lakli Naga sing isor gi makhar hinglakpani matam punamakta Naga sing punsin gada bani aikoi gi lam security amasum umang na singnara ko matamda aikoi khenaba hampham thokti Naga sing aikoi isana tokhaina tanba shiloida bani haina phongdokhi aikoina wakhalon khenabada tongana khaidoklabadi aikoi gi aningba apambadu tonga lakpa yai dubu aikoi gi oiba phirep amada satlabadi amasum Nagalim for Chris haiba wakhalon na sat matamda aikoi soidana punsilakane saiki Nakala Moromda Kamjong District ki Pungyar headquarter Suhumdraga Mapan Subanaga Independence Day ki thong pangthokhi hari Lok ta tasin mada mama masa Sire Zaman Kashmir gi Rajouri district ta SUB ama aruba lok ama ta tasin mada gi nupi ama sumpikliba ma ki masanu pa sikre haina officials na phongdokre officials sindugi matungina thaudo du ngarang numitang Rajouri district ki Laki khun manak thokibani makhoi na ki SUB adu lambi degi haidokraba aruba lok ama ta tasin madura Lalita Devi sai kunga manga kobinopi ama amasum sai ani kakta ngai ri ma ki masanu pa sikhi adubu gari edu tharakiba Lalita gi mapuroiba Baljit Singhadi hausung mafam khangdana leibaga loina ma ki khungul lina ba honari haina makhoina phungdokhi makhoina ki gari edu Meghalaya digi khawas tamna lakpa ki lambi de leibak thiba thaudo du mayona khibani hari
Kangpokpi District ki manung sanma National Highway da laidibi illegal structure sing takai kadawri. Kangpokpi District ki manung sanma National Highway 02 Imphal Kohima lambi amadi National Highway kuntra gatare Imphal Jiribam lambi da laidibi illegal structure sing takai bi thabak sa tharagani haina Kangpokpi District ki Deputy Commissioner na thokpa sirol amana phongdorakli. Sirol aduna makhata na hai district asigi manung sanma National Highway 02 amani National Highway kuntra gatare lambi paring da laidiba miyamna ain gi wangmata lam khopsinduna mayu maikei dukan set natragana tungan structure kya matam supagi masum matam kharagi oina saduna laiba illegal structure sing thasgi kungani pan phawgi manung mari lenaba miyoi singna masana khangna lauthoktrabadi athubu matam da lenga ki maikei digi thakthokgi thabak sa tharagani lenga ki maikei digi sa tharakadoriba len eviction ki thaba sida mara laiba miyam gi lam khopsinduna ain gi wangmara thabak toriba miyoi singi mathakta sabsaba action lakhotpada natana illegal structure sing thuwaibada sangba sanpham sing hairiba miyoi dudagi penalty oina sulenga lakhotkani haina sirol sina makhatari President rule thambagi mayokta tharakpa writ petition Manipur High Court disposed of Constitution of India ki makhada President of India na satliba sayesi gi hawkiba February 13 da Manipur State Assembly bu suspended animation na thamduna President rule thamjin khiba adu gi mayokta Article 226 ki makhada thoksom sursinga ko ba miwemana Union of India gi mathakta tharakpa writ petition adu Manipur High Court na disposed of Thasi ki taragani thuida Manipur High Court ki Chief Justice ke Somasakar amasum Justice Guneswar Sharma gi bench amada hearing sa thraba matungda writ petition adu court na dispose tawkhibani mayang Imphal Assembly constituency ki manung janmada leiba thoksom sursinga koba advocate oibada natana socio political activist amsu oiba miwemana Article 226 ki makhada Union of India ki mathakta hariba writ petition adu tharakhibani Manipur High Court chata ki be hearing adu da petitioner ki maikaida Learned Council and Mahendra Madi Union of India ki respondent oina K Samarjit Learned DSGI Leninism Learned Advocate General Manipur amadi video conferencing ki kuthangda Dasar Mehta Learned Solicitor General of India na lepki petitioner ki maikaida lebliba Learned Council and Mahendra na petitioner thoksum sursingana Union of India ki mathakta thangalaki writ petition adu yauri tuan wafam sing court submit tokhi submit adu the Union of India elected legislature sing bo anobu government ama sim na bagi chance ama pi batawdana president rule thamjin ki ba adu constitutional oiba thawngmani constitution haibasi India gi laibi integrity amadi unity edu bungak sinduna thamna bagi damak siamba constitution amani adubu center government political gebe khudong chaba lawna bagi dama article 356 pu niyam lana sijinaduna center lenga ki sasan Manipur thamna na ba president rule thamkibani Union of India na Manipura president rule thamjin ki ba matamdu ki government gi constitutional missionary fail oi haibagi wapam amata phongdoktuna thamjin ki bani haibana singba writ petition adu yauri Union of India ki respondent ki maikei ki petitioner na tharakhiba writ petition adu laklipo August 13 da expire oiragani hairi writ petition simaru oiba ama oibana khanabi yabane dubo India lenga ki maikei ki amu han August 13 digi hoduna thatar umakhata na president rule thamna na notification thokiba lairabana hairi writ petition si makhata na khanapam thoktri haina court thamki Manipur thamliba president rule asiga manaba laiba asida hokiba matam sathakiba tuan ba court ki hearing the piki judgment kya da yumpham oireduna Manipur president rule thamjin ki ba si constitution ki makhara thamani Indian constitution ki article 356 ki makhara thamliba president rule asida pakhata na masi ki mayok writ petition court ta khanani ngai oidre maramaduna high writ petition asi dispose tawre haina Manipur High Court na judgment pi khibani haina su paus na makhata na phongdokri Lainga ki school sing the oza wat pigi issue amata laiti Naurem Pravin Manipur lainga ki oina nanti sing yauraga oza puna lising taraga tere lainga ki school tamba mahiroi singna la amaga lising nifuga manga lai hairiba mahiroi sing asiga oza ga yenthokna ba matamda oza amana mahiroi taraga mari khaktamang senagadabani aduna lainga ki school sing the oza wat pigi issue amata laiti haini education age ki secretary Naurem Pravin na phongdokri hairiba wafam Manipur government higher secondary lecturer welfare association na CC higher secondary school da ngarang pangthokiba kosim na loba higher secondary examination na lainga ki school gi mahiroi sing gi marak gi position lor kraba masu school gi topper sing taram op gi thoramda phongdok khibane hanesu paus na makhata na phongdorakli mana makhata na hairibana lainga ki lairiba oja sing na singe khutka manarabudi Manipur sana laiba ohen mangamne
ट्रांसफर अमदी पोस्टिंग की मतंगदा स्टाफ सिंगना इम्फाल नत्रगना मागी नकनब मफम सिंगना पोस्टिंग लेनब होनबी वखलमा लेनरगलिबसी अफब नति लैंगा की ओजा सिंग मनाक नकपि स्कूल पोस्टिंग लाइनिंगबा मसिंग यामन स्कूल खरद ओजा वाटपगी वथोक लाकपने खि अदो तेंतकना सुमना म्याम थमजरमगे दुगा हौजिक ओइनदि म्याम पाउसु मता से दुसिनजरगे मसु मखाता बनौबा अपडेट म्याम पुन ngaminaseना चैनल सिगी माइकेदगी सु म्यांग फमदा मखाता थमजरी मखाता बनौबा अपडेट म्याम पुन ngaminaseना चैनल सिगी माइकेदगी म्यांग फमदा मखाता थमजरी